Kanglaipa punba kholau ge update gi lokhocher ke khetria wang lai kai de gi hauki batang taraga manga gi nungthil pung ahum makhairom tabada ising gi akanbe ireida chenthal ki ba MD Ramjan Ali ngasi thawai yaw da Hakchang oina naharuf tagi fanglei maram aduna ngasi ma gi janana gi namaz pung taraga mathoi taba matamda potloiragani hairi Ising mai bahaina khangnaba MD Asatullah SDRF ta thabak hamnaba MLA Saingnur Hassan na government ta hijackre Kanglaipa punba kholau ge update gi lokhocher ke khetria wang lai kai de gi hauki batang taraga manga gi nungthil pung ahum makhairom tabada ising gi akanbe ireida chenthal ki ba MD Ramjan Ali ngasi thawai yaw da Hakchang oina naharuf tagi fanglei maram aduna ngasi ma gi janana gi namaz pung taraga mathoi taba matamda potloiragani hairi Saisakpa Nawboy Huidromda Special Mention Award Pikre Lamdam asigi saknairaba Saisakpa Nawboy Huidromda Taraga Leire Suba Manifa 2025 ki oina Special Mention Award pidunai kai khumnaba utkre Special Mention Award ase Saisakpa Nawboy Huidromna yaw thengma khoimu haiba filam asida punsi thanin haina mingthonba isai ama saktuna leibak miyamgi pungning hubangam kibagi damak pikibani isai ase RK Nayan Sanana ibani aduga Ipak Film Production Manipur gi makhada Rakesh Nauremna director oibani Loinana Thauna Manipur na film Forum Manipur ga khusam na duna chai khudingi pangthok tuna lakpa Manipur Film Awards Manifa gi Taraga Leire Suba Award kakching khongnang mari phangba laiba sangai lampa ke Central Public Hall da pangthokiba mana lanthokpagi thoram aduda Best Actor Supporting Role Female da Ratna Khetri Mayum Best Actor Supporting Role Male da Dumga Khetri Mayum amadi tongan Best Director na chingba award ke asu lanthoki haidi Ngasidagi sapon, coffee, achapot, diaper gi amasung thauna chingmagi mamal hantaragani. Handak famkiba parliament ki nongzumi famda unilenga na new generation GST haibigi pandamna Sikhre gi mamangdagi chana halakhiba GST na konsenba polam singdagi lauba goods and services tax ki chang semdok sadok tuna nauba GST 2.0 helaklaga anauba chang asi hayeng September 22 2025 tagi hauraduna laibak sin mathungna chatnaragani haina lauthokibagi matungina hayengdagi miyamna sijannarakliba sapon coffee diaper biscuit yauna achapot sing gi amasung asa thauna chingbagi mamal hanthanaba fanglagani unilengang na lepa new generation gi GST haibasina konsingadaba singi manungda shampoo toothpaste koikaknaba blade koi kakpa loiraga sijanaba lotion na chingba yauri anauba GST sigi matung inna Dabur company na puthokpa real juice ki liter amagi packet ta lupa 113 pirambado lupa 112 da faglagani gram 58 gi chawan pras lupa 169 gi mahota 190 da faglagani Dabur red amasung Max Works brand gi gram 2 gi toothpaste singna Lupa 1yankai gi mahuta lupa 135 da fanglagani chaba tumhanbada sijanariba hasmola gi su tablet 110 da lupa 70 da leirambado lupa 35 da fanglagani noodles Maggi na gram 5 dagi chatruk fawgi changda lupa 110 gi mahuta lupa 113 ta fanglagani Nescafe Classic gi gram 95 da lupa 135 da fanglagani aduga Nescafe Gold gi na lupa 755 ta fanglagani hairi hayengdagi hauraduna mamal hanthana fanglagadaba tai polam sigi manungda safflon gi ml 100 da lupa 100 pirambado lupa 400 mari sangi gi liter amada lupa 1,000 da leirambado lupa 1,010 da hantaragani Sunfish Merilite ki gram 583 ki packet amada lupa 150 da leirambado lupa 150 da fanglagani Tropica Apple juice ki liter amada lupa 115 gi mahuta lupa 105 mango juice slice ki na 1.2 liter da lupa 60 pirambada lupa 65 da fanglagani Ekafina water bottle gi liter amada lupa 10 da fanglambada lupa 19 da fanglagani hayengdagi hauraduna poche gi mamal hanthalaba singi manungda Reliance Consumers Product Limited na puthokpa poche sing konsingani Bix Action 500 Advance amasung Bix ki mamal su lupa 68 dagi 93 da hantaragani hariba polam sing asigi mamal hantarakadoriba si ahanbagi GST da chada Taraga Leire gi changna tax loramadu chada manga gi changna hantarakpadagini mamal hantaragadaba singi manungda Dot shampoo Horlicks Kishan Jam Brew Coffee Lux amasung Lifebuoy sabon chingbasu yari Chamoli landslide ta mamana machanupa ani bukon chinduna kannaba honarambada siduna leiramba thengnakre Uttarakhand gi disaster thoklaba Chamoli district ta rescue operation sing makha chatharakibaga nupi amana maha ki machanupa ani konsilaga ahumak siraga leirambagi thamoi sokpa visual ama tholakre nupi adugi mapuroiba kuntwar sing
Sagolsen numita landslide makhadagi angakpa mawngda hingna chingthoklakkhibagi nongmagi matung visual adu tholakkhibani district adugi Nadangar locality da khangauduna nong haitharakhibadagi leibak ningkhaibagi thodok thokhiba amasung madugi yamlaba ate ekai mayam chentharakhibagi pung 13 ki matung mapuroiba adu kankhibani masaga chahi 39 surabi nupi adugi hakchang phangkhiba matam aduda animak masagi chahi 10 suraba macha nupa sing Bisal amasung Vikas pu mama aduna chena konsinduna disaster thokpa matamda angangsing adubu ngakthoknaba amasung kannaba mama aduna hotnaba utpagi fibam adu phangki yumsa gaisa numita mafam aduda disaster aduda Meeoi nipan thiba khangkhide madudagi district administration national disaster response force NDRF amasung state disaster response force na search and rescue operations sing hauki mayum leitraba imung manung singidamak relief camp sing hangdokre soklaba mafam sing da thiba humagi operations kangkhatkre relief operation adugi nini suba numita public Works Department na Dehradun Mussoorie Highway da matam kharagi oiba Bali Bridge ama sakre thodo osi Dehradun gi Sahastra Darada Sathiba Cloudburst da yamdrabada Meeoi Taraga humdoi sikhiba lambi sing chenthakiba dukan sing amasung yum sing so ankiba amasung achauba thong kya thukai khiba dugi chayolamagi matungdani matam asida Dehradun gi Tamkeshwar Mahadev Temple su sathina soki temple premises adu ising thumki Civiling ising thumba amasung wall sing da sathina laikrak chatpaga loina na leingoi amasung debris food kya thana temple complex ta changlakhi chamoli na yum kunthraga manga rom so kre Meeoi Taraga mari thiba khangri yum kullom aso pandang kre mi chani rom awaba mayukna kre Jharkhand da numpi macha ref tawbagi mari fa kre Gorizon area da chahi nauribi numpi macha ref tawi haibagi damak Jharkhand gi Goda district da Meeoi mari fa kre haina Thang numita police na phongdokre nupi machagi imungi Meeoi singi statement da yumfam oiba FIR amangi matung Meeoi sing adu fakhibani Borizon da laiba mari mata amada masagi chahi 13 surabi nupi macha aduna lakhiba amasung mela ama yengbada Meeoi sing adugi manungdagi amaga khatnakhiba Irai numita thodo adu thokhibani Kona mahakna mahakpu achikpa mafam amada puthoki amasung mafam aduda mahaki maruf ahumsu pullaki amasung nupi macha adubu ref tawki haina police complaint aduna haiki US amadi India ga ungkhatnarakpa asidagi Japan su nungsa thirakre America ki President Donald Trump na tawragli bathabak thoram singna maram oiraga India amadi US laiba ani gi marakta chawna ungkhatnarakpa sina maram oiraga Japan su chawna nungsa thirakre Panbaya badi haukiba tha khara asigi manungda President Donald Trump na India gi mayokta leiduna tongan bathabak kaya chatharakibani masigi kanaba China na soidana phangkhragani haiba khanglakpadagi Japan gi luchingba singkham thengna pakhandarakibani handak Donald Trump na H1 visa gi fi saruk tara hengalakhiba sina maram oiraga India gi IT gi lamda thabak tawriba Meeoi singna chawna amanga ta tholagani loinana Iran gi Chabhar Porta Sangma Sagatpagi Matangda India da Piramba Khudong Chabasing aduso Donald Trump na lauthokkhibani haidi China gi Napal buthugaiba ngamnaba America Japan amadi India yauna semkhiba Quad amadi Oxfordstagi Trump na lapthokri haidi US na Saudi Arabia amadi Pakistan ga agreement tawna hankhibani Handak Saudi Arabia amadi Pakistan ga tawnakiba agreement adu America na mapung fana support tawduna tawna hankhibani haina Deeprin ki report amana phongdorakli report asigi matungina Saudi Arabia amadi Pakistan ani gi marakta US na support tawduna tawhankiba agreement aduna maram oiraga Israel amadi India laiba animaki oina tungda khudong thiringai oiba thabak kaya tholakpa yai haina su phongdorakli Taliban na Pakistan gi luchingba singki halakre Afghanistan da laingak sasan tawriba Taliban na Pakistan gi luchingba singda wangang bada khantharaga ngangdrabadi awaba ta ni haina ki khangchaw na pirakre Taliban gi luchingba singna kham thengna sarakliba se hojik Pakistan na chathariba terrorist ki attack sing ase Afghanistan da yokpa terrorist singna chathabani haina Pakistan gi luchingba singna chawna maral sibadagi sarakhibani haina su report asina haidi mobile da porn picture yengduna gari thoram driver chahi 10 gi cherak pikre mobile da porn picture yengduna gari thobadagi accident thoktuna mi ama taktuna sikhibagi maral da truck driver ama court na chahi 10 jail da leinabagi cherak pikre haidi BBC na thadorokpa report amagi matung ina truck driver aduna truck thawna social media gi platform ama oiriba X Liverpool YouTube amadi TikTok na chingmada mafi thongdaba picture amadi porn film chingba yengduna thoramani haibagi chapchaba khudam changdam phangbadagi court na truck driver adu chahi 10 jail da leinabagi chera adu pikhibani asiguma thawdo ase makha tana thoktuna ba driver singna section tharong lokhatnaba amadi lambi gi chatna kanglon ngaknabagi pandamda court na driver adu da akan machera adu pikhibani Donald Trump na dhamki tarubada chahi kunlom US kalan thengna na basem sare haina Taliban na pakhum pirakre US की President Donald Trump na Afghanistan da damki tarubada chahi kunlom US kalan thengna na basem sare haina Taliban na oina onse duna pakum pikre haidi
Report asigi matungina America na Afghanistan gi Bagram Air Base amuk hanna occupy tawragani haina chawna damki tawrakhibani adubu America gi damki adubu akiba laitana Afghanistan da hojik lengak pariba Taliban na karigumba America na Afghanistan da lanmi thajilaklabadi lemna tharoi haina phongdorakhibani America na Bagram Air Base amuk hanna lausinaba honaraktuna chawna aki akhang pirakhiba adugi paukhum Taliban government gi General Directorate of Intelligence ki hanagi deputy Mullah Tasmir Jawad na America da chapchana paukhum pirakhibani loinana Taliban government ki defense minister Muhammad Yaqub Mujahidan sub Afghanistan gi Bagram Air Base America da amuk hanna piraroi adubu karigumba America na lanmi thajilaktuna Bagram Air Base lausinaba honaraklabadi America ga chahi kullom lan thengnanaba sem sare haina media gi khuthangda lauthorakhibani Afghanistan da topa laibak singi lanmi lakpa matam pumada thingduna lakhi Thajilakhiba singasu mapung fana thengnaki maram aduna America na Bagram Air Base ki matangda mangliba manglan thadokpana achuma khongthang oigani ningsingba yabadi 2001 dagi 2021 fawada Afghanistan gi Bagram Air Base America na control tawduna leiramkhibani haidi Bagram Air Base ta namduna US military camp ama sagani Trump Afghanistan ki Taliban government na Bagram Air Base ta laibak amatagi military lehalloi haina phongdokhrabasu America ki President Donald Trump na Bagram Air Base ta namduna US military ki camp amadi thamgani haina phongdorakli Bagram Air Base ta US military ki camp ama saba Trump na pamlakliba asi China na Bagram Air Base makhoi control makhada thamnaba honarakpagi mami ama urakpadagini hairi ningsingba yabadi Bagram Air Base asi 2021 da matam adugi President Joe Biden gi yathang matungina US ki lanmi singna thadoklamlaga lakhibani haina su report asina makha tari pung kun mari gi manungda Israel na Gaza da angang yauna Meeoi 93 lom hatkre Gaza da hojik Hamas amadi Israel ani gi marakta chathariba lan asigi manung chana haukiba pung kun mari gi manungda Israel gi lanmi singna Gaza da angang yauna punna Palestinian 93 lom hatkre report asigi matungina chahi ani fazilakadariba Gaza gi lan asida hojik fawbugi manungda Israel gi lanmi singna Palestinian 65 ga chani ga marfuga humdoi rom hatok pikre aduga asokpagi masingna punna la amaga 63 ka chamanga ga 63 lom henkre lana se hojik amuka hena kankhalakre